Hauzik ahan bada maruoiba pau. Khwairamban kaithel asi ngasidi nongmanongmagi sitharakle hairaduna makhal amatagi handloom amadi iyonggi pot non local singna yonba yararoi haina Khwairamban nupi kaithel sinfam amadi saktam kanba lupna phongdokre. Manipurda haukiba pung kunmari asida mioi Marifuga taraga manga nauna COVID-19 positive oikre laina asina maram oiduna mioi mari makhata na laikidre positivity rate chada ahum dasmik nipan oike. Amade Manipur Police ki chamaga kuntra suba raising day gi thoram ngasi Imphal gi first MR gi parade ground da chinglem na pangthokre. Miyamna government na piwa COVID-19 gi SOP sing ningthi nangak na chatuna chathokpa matamda mask piba sanitizer sizinaba khutsa seng na toina hambiba amasung foot taruk ki distance ngak na chatpa haiba chana kanglon sing asi tunginduna COVID-19 dagi ngakthok minasi loinana chahi 19 gi mathakta laiba mioi singna COVID-19 vaccine soidana kapthok piu PONYTV gi numidangi pau minding dabirab singbo taramna okchari hauzik pau sandok na pizari Nupi khaktagi oiba itihas ka sagonaduna laklaba Khwairamban kaithel asi ngasidi nongmanongmagi sitharakle hairaduna makhal amatagi handloom amadi iyonggi pot non local singna yonba yararoi haina Khwairamban nupi kaithel sinfam amadi saktam kanba lupna phongdokre. Lup asigi General Secretary Thinguzam Ongbi Rani Devi na paumi singda haiki Ima kaithel ahum asida yoliba pot khudingmak kaithel gi akoibada loinamak marang kaina yole non local singna kaithel ahum asida yonba rani fi amadi nat ki fizol kayagi mawong lauduna machine da saduna quality yaudana mamal yamna hongna thadorakpa asina kaithel ahum asi sitharakpagi maru oiba maram oiri miyamna ahongba pot sing asi lairabanina kaithel phambi sing gi pot sit hantharakpani Kaithel manakta leiba lambi amasung thong makha phauba kaithel onthorakpa asinasu Khwairamban kaithel amadi lambi gi kaithel asi khenaba lairaktaba na Khwairamban ima kaithel ahum asi sitharakpagi achauba maram ama oiri maram aduna handloom gi pot amata non local singna yonba yararoi haina rani na lauthoke akoi kaithel singse da yoliba pot se singse akoi kaithel singje akoibada loinbak kaithel on thorok bahai dare aduga akoi hanade hongna magi kaithel gi oina tet haidana set ki oina leiba tet singje yolaga leire aduga dukan kaithel akoibada leiba dukan singje sina akoi gi kaithel hongi mengda ani na piom bamni aduga amana nga mana masing wahi yon bamni sina maram waraga kaithel je asuki matik phambi na balek taba nomi sum kulangang kaukta ba adai paisa yaukta gadi kanana no kaithel sam matam changda sum phamga le toise adana sina maram waraga kaithel homje nomi sidaktana akoi kaithel singe mut khibe abi phim laba kamai torga hingkat ka dage kamai torga kaithel gi mi je phamman ga dage habi wakhan dem da khana bidre te masi akoi khatengi no te ba kaithel je all manipur gi ne ba adana district khuding gi huji laiba hantaki government sina de mamangi government na district khuding gi oina nupi kaithel ima kaithel me am saiba singi district ju sai tapaki district ju sai district wise oina phaman biragadi lamjau chok dai sibendar mayam am sai su sai roiba aduga moina farm chong toba adai vegetable farm toba nga saki farm toba mayam sina moina gari mapot raga sulambi de moi du loina yoni habi phima mala Manipurda haukiba pung kunmari asida mioi marifuga taraga manga nauna COVID-19 positive oikre laina asina maram oiduna mioi mari makhata na laikidre Sample punna lising ani chamariga marifu nipan test taubada hairiba casing asi confirm taukibani haina COVID-19 common control room na phongdokre positivity rate asi chada ahum dasmik nipan oiki hairiba pungfam asida mioi kulhumdoi covid tagi fagalaktuna discharge taukre hauzik state asigi COVID-19 case masing asi lakh ama lising kunithoi chanipanga marifu taraga mapan yaure Loinana sikhiba masingna lising amaga chamapan supna ama sure haina COVID-19 common control room dagi thadorapa cherol amana phongdorakli
Manipur Police ki Chamaga Kuntra Suba Raising Day gi Thoram ngasi Imphal gi Fast MR gi Parade Ground da Chinglemna pangthokre. Manipur gi Home Minister su oiriba Chief Minister N Biren Singh DGP LM Khote amadi masak naiba mioi kayana Thoram asida saruk yakhe. Thoram asida police personnel kayada manapi duna ikai khumnabaga loinana pukning thogathe. Masigi mamangda numit asina lakpada CM Birena mahaki Facebook post amada Manipur Police ki officer sing amadi personnel singda yaifa paujel piduna pukning thogathe. Chamaga Kuntra Suba Manipur Police Raising Dega Mari Lainana ngasi Lamsang Lamjel Changdamnaba ama Nungba Police Station na sinduna pangthokre. Lamjeloi humfuna saruk yaduna Rengpang Village tagi Nungba Bazar Fauba Chenkhiba Lamjel adu Nungba Police Station gi Officer in Charge TH Nilemanina Lamthakhi. Lamsang Lamjel da makok mathang takiba singda certificate trophy amadi selgi manasing pikhi. Inglising amaga chamapan Humfuga taraga mathoigi India amasung Pakistan gi landa Indiana mai pakibagi paujel puriba Swarnim Bize Mashal natraga Victory Flame langam maira ngasi Churachandpur yaurakre. Victory Flame adu IGR South ki mitieng makhada Bisnupur da laiba mga suba Maratha Light Infantry gi officiating commandant na Nifutaruk suba Assam Rifles ki commandant Colonial Bliplab Trifathida Kutsinaki. Victory Flame adu Churachandpur Royal Bikers Club ki biker kunmangana puduna lakhi. Indiana mai pakiba lan adugi chahi yangkai mapung farakpaga mari lainana. Laibak sinba thungna pangthokpa Swarnim Vijay Versa asi Inglising aniga kungi December tarataruk tag Prime Minister Narendra Modi na New Delhi da laiba National War Memorial dagi lamthakibani. Ngasigi Thoram aduda Kuntaruk Suba Sector amasung Churachandpur da laiba War Memorial da athoba singi mafamda ikai khumnabasu utkhi. Nifutaruk Suba Assam Rifles ki team amana Churachandpur da laiba Young Mizo Association gi hall da Swarnim Bize Verse ki Thoram makhatana pangthokhe. Thoram aduda Inglising amaga chamapan humfutaraga mathoi Indo-Pakistani landa mai pakna halakiba lanmi singi mafamdasu ekai khumnaba utkhe. This is the victory flame which has arrived to us at Churachandpur today. As you all must be aware, this victory flame was sent by our Honorable Prime Minister Shri Narendra Modi. This is to commemorate 50 years of we are calling this as Swarnim Vijay Vash. This is to commemorate 50 years of our Vijay Divas. So last year on 16th of December at the National War Memorial at Delhi, from the Amar Jawan Jyoti, this victory flame was sent by the Honorable Prime Minister in all cardinal directions, in all 4 cardinal directions, and since then the victory flame has gone across to so many places all across India, and as far as the eastern direction is concerned, the victory flame has travelled to all the places, and finally it has arrived at Churachandpur today. Paumarak thana break ama lauminasi. Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities, also available online classes. For more details, please contact Nawasing Damsang Office, Changangai, Makhalekai. Contact number 8837483810. Break matungda taram nokcheri paumakata na lauminarsi. Langol Game Village Zone 3 da laiba playground amada Planning and Development Authority PDA gi makhada quarter sabagi thabak ngasi United Committee Manipur UCM Langol Unit yauna Langol area da laiba club
Maira Paibi Amadi Langolgi Miyamna Kudaktagi Atingba Thamkre. Numit Taranigi Manungda Hiram Asigi Matangda Mari Lainaba Authority na positive response Piraktrabadi Langol area da total shutdown Tauragani Hairi. UCM Maitai Langol Unit ki General Secretary Naurem Robin Maitai na Haiki Langol Game Village Zone 3 da Lairiba Playground Asida Development ki Mingda Makal Amatagi Construction Tauba Yaroi. Playground asi Langol area da Laiba Angang Singi Amatangairaba Sanafamni. PDA na order ama thoktuna paikhatliba project asina angang singda chauna khudong chadaba ama mayok na hale haina mahakna fongdoki. UCM Maitai Langol Unit ki President Haubizam Samuna haiki playground asida paikhatliba thabak khudingmak lepnaba mamangda khanghankiba leirabasu police ngaktuna makhatana thabak paikhatnaba honari. Ngasi laikai miyamga kupna khanaraga UCM Langol Unit na warip kaya laukre. Numit Taranigi Manungda BDA natraga government ki Maikai project asi leptrabadi Langol area pumbada total shutdown chathagani haiba wafam warip sing aduda yauri. Maira Paibi Miam Torkan koi sit in for days to jagre. Aduga ngasagi apaina thamiba gameda apaina samjari badi singna Langol gi playground oina laiba jaga amathada makhal amatagi government ki project oiba address housing project sing ba makhal amatagi project paket piguna haibani apaina samjari government da si playground thambiu anda haijabani masi community amatagi nate community khurima kini community khurima chana chinana laiba ise ekoi karima park amada playground amada puna chana minadana phaminadana nukhi chanana wari chanaro matamda Manipur da tungdu laita basu porakadori bani adugi pandam da su maru oiba okhalon dai khoi na haijabani masi hai khurima che honorable chief minister ekoi niyam girauta thodo hendona yamda jaba mongda mangda tangchidaba amna hona biri hai ba ekoi khangjai do hai ba playground sidi niyam yona jab to chahi ka mamang da su ambak kharba lak kharba laigraba potni Masida Miamna, a Makan project, Amatang Sajin, Makusin Havasi, Yaning de, Palm de, Toning de, Yasunga Moy Havasi, a Hanasu Hajare. State level meeting on emerging issues of human rights in Manipur Haiba Hiramda Khana Nainabagi Tauramama Human Rights Law Network HRLN na Sinduna Ngasi Imphal DM College campus da Laiba Jawaharlal Nehru Dance Academy da Pangthokre. Pangthokiba Thauram aduda Manipur State Commission for Protection of Child Rights ki Hanegi member Kaisam Pradeep Kumar na moderator oina saruk yakhi. HRLN gi Mahebam Rakesh, Dr. Chinglen Maisnam, Associate Professor, Department of Economics, MU, Caroline Kasar, Amasung, Human Rights Alert, HRA gi Executive Director, Bablu Loitongbamna, Chingba, Mioi, Kayana, Maruiba, Resource Person Sing Oina, Sarugyaki. Ngasigi Thauram aduda, Dr. Chinglen Maisnamna, post-COVID ki matangda wafam kaya thamke. Mahagna haiki, COVID lainana nabada sihaudrabasu tha khara leiraga siba migi masing yamna wangi. Pandemic manungdadi COVID na naba amasung nadaba sing asi chap manana awaba nangki. COVID nataba aruba anaba amata ningthina yengbikide. Layeng bada fagadaba anaba sing COVID oiramgani kibadagi lotsinduna thambada fibam soksin laktuna sikhiba mioi kayasu yaukhi haina mahagna makatana fongdoke. Yang warga bu ainhan imak kecil dah sangat sahi ani mungkin memang dah ungki imak. Aina tuan lagi ni, mama yang faham kena. Tuan, aduh, mari mafhum doa ini usia dah nanti, mungkin dia mungkin sangui. Ada dah sangu betul dah, pama meh ada dah isu yang pun nanti, dalam kau sakitang di, apa yang kerja tu sam tu su, kan lebih dah kemai seperti bilang dia kan kerja sangat. Satu kali nak, asmati yang hawa tu mereka kan, aina semua aina banyak kalah hari. Imak tu nanti macam pilih hari. Jadi mama tu sahi, kumpulan Sulaiman macam lebih sahi yang kai sebetulnya mama mahu Sulaiman, mama tu di anda kita dah pergi library si biar orang. Ain hajar ni kita, hana pemahaman kita amat ayam benar deh bos. बहुत sila का ममू पीने लापा अदगी मसान पीने लापा हाइदी हाने की ममा सिंगी हच्चांग दो करन लाइक दबा करना नागिबा करना फुल सोकी बदगी अमुकना लाप तो हम जाओगे याम सीजाने सिगी Manipur Pradesh Congress Committee MPCC Chandal BCC gi Hanagi member
langhu langringna lambigi accident amada khanghodana laikhidabada ngasi MPCC na awaba phongdokre MPCC na Imphal gi Congress Bhavanda pangthokiba condolence meeting amada minute ani tumina leptuna laikhidrabagi mafamda ikai khumnaba utkhi langhu rangling asi social worker ama oina chahi kaya chupna miyam gi seba tawrakhiba loinana MPCC gi aruba tanfam kayada saruk yaduna lakhiba miyoini haina MPCC na thadorakba cherol amana phongdokli thauram aduda MPCC gi president and local general secretary organization Kumarai L Tilotama general secretary administration Hareshwar Goswami frontal singh department singh cell singh amasung party gi luchingba singna saruk yakhi Guru Gulapi Nath Sankirtan Academy na Sinduna Imphal gi Kwakathel nganapi thongda kunipan laksuba Guru Kirtan Seba Englishing aniga kunmathoi ngasi haudokre ngasi gi thauram adu haudokpada AIR Imphal gi hanagi director Dilip Mayengbam amadi JNMDA Imphal gi Sagwaizam Thanil Singh Padmasri awardee Khetrimayum Thaurani Savi Devi Padmasri awardee amasung Pukhrambam Bilas Singh Director in charge JNMDA na saruk yakhi thauram aduda Sankirtan gi lamda luching purel oibiramba laikhidraba singda ikai khumnaba uttuna haikat laikatsu tamkhe Kimax ki meeting makhada thangta de observation committee na haukiba chahi Englishing aniga tarama pandagi November 15 asi thangta gi numit haina tongan tongan ba pandamda palan thauram pangthoktuna lakli hairiba thangta gi numit November 15 asi handak chahi gi oina thangta for social change haiba wakhalonda thabum ama chupna palan thauram pangthoknabagi damak haukiba October 13 tagi hauduna Thangta Day Observation Committee na Manipur gi tongan tongan ba mafam sing thangta gi institution sing na masigi mari lainaba thauram pangthoknari Thangta for social change haiba wakhalonda handak pangthokchariba thangta gi numit asi lamdam asida lairiba tongan tongan ba thangta gi lup oja sing thangta bu nungsibiba miyoi sing civil society organization amadi laibak miyamna thangta gi wakhalon asibu Malemda hena masak thokpa ama oinanaba thauram asibu isagi amadi lamdam asigi taudraba yadraba ithaudang ama oina pangthokpinanaba kimaxna cherol amada apel taurakli pau marakthana break ama lauminasi Occasion singidamakta makhal kiyagi cake haibadi photo cake layer cake brunch cake barbie cake fruit topping cake cupcakes in a chingba fongbigani amadi adomgi apamba mongda cake customize tawbagi khudong chabasu pisari khudong chabasing asi lawbina bagi damakta lensing biro aikoi gi address NG College Road near Nauramtong phone number 9864112972 aikoi gi online partner food wifi amasung food web tagisu order tawiba yagan break ki matungda taram nokchari pau makhata na lominarsi United Clubs Organization Bishnupur District ki Englishing aniga kunmathoi dagi Englishing aniga kunmari fauba thau pugodabasing wasak lawbagi thoram ama ngarang ningthokong public park ta pangthokre thoram aduda district asigi tongan tongan ba mafang singda hangdokliba COVID task force singda yauriba club amasung organization singi mihut sinda citation piduna ikai khumnaba utkhi Imphal gi Palace compound da laiba Iboyaima Sumang Lila Sanglenda hojik pangthokliba Sumang Lila festival gi ngasi nini chanba numita Malom Panthoibi Artist Association gi nupi lila kangbuna sanaba Khomlang Laman amadi Women Art and Cultural Association gi Lilaroi Singna sanaba Nungjabi miyamda khudol tamkhre Mati, mati, mati. Paling nama tu lama di, nana
Kerala ising ichaw amasung landslide thokpada sikhiba migi masing 39 sukre. Navy amasung NDRF na atek akai maraktagi makhatana hakchang fangkre hairi. Hairiba miyoi sing asi October 2 dagi hauduna chukhiba nonga mari lainaba thodok singda laikhidaba ngaktani. Navy NDRF Fire Force ki personnel amadi atopa miyoi kayana Kokayar amasung district asigi atay mafam kayada leptana operation chathari. District asida miyoi kaya thiba khangdana lairi hairi. Hauzik aroibada maroiba pau amukhana. Khwairamban kaithel asi ngasidi nongmagi sitharakle hairaduna makhal amatagi handloom amadi iyonggi pot nan local singna yonba yararoi haina Khwairamban nupi kaithel sinfam amadi saktam kanba lupna phongdokre. Manipurda haukiba pung kunmari asida miyoi marifu taraga mga nauna COVID-19 positive oikre laina asina maram oiduna miyoi mari makhata na laikhidre. Positivity rate jada ahum 0.9 oiki. Amade Manipur Police ki chamag kontra suba raising day gi thoram ngasi Imphal gi Fast MR gi parade ground da chinglemna pangthokre. PONYTV ki numidangi pau mideng tabiraba singbu amuka hanna khurumjari.